Industrial hub ama serial blast na Chaona Amang ata Thokhankhre. United Arab Emirates ki konung Dubai ki samudra khongbal paringda leiba industrial hub amada serial blast maram oiduna Chaona mai chakhatkre haina ngasi ayuk anganbada report tawrakli. Iran ki broadcaster amana Arabic loan ki media amasung regional ki sourcing paladuna yamdrabada pokhaiba ki thodok adu tare lag subnagi minute kun ki manungda taba fangki hairi. Dubai da leiriba Jebel Ali Industrial Area da thodok adu thokibani. Hariba broadcaster aduna makhata na hablakpa video footage da Jebel Ali hi thangfam manakta leiba mai chakraba matungda maikhu ka hena kaba gi saktam sing ubo phangki. Thodok adu ki matangda hojik fawba gi oina individual natraga organization amatana claim torokpa leitri. Press TV haina khangnaba broadcaster aduna atopa media report singi matenga loinana fongdorokpada United Arab Emirates ki authorities singna mai chakpa adubo film namluba miyoi ani fari hairi. Dubai ki khathangba nongchupta mafamda leiriba Jebel Ali Industrial Area ase mafam adugi yamna maruoiba logistic commercial amasung industry gi oiba mafam ama oiri. Jebel Ali port amasung airport ka yamna nakna na leiba mafam ni hairi.